Malemda Tomthin Ngaliba Keibul Lamjao National Park amasung Sangai Bukanbada Mateng Oinaba Amadi Lamdam Masigi Puaribu Hena Masakthongna Yokanaba Pandamda Lengakna Keibul Lamjauda Heritage Park Sagani Thaurangnamlaga Atopa Mafamda Hongnaba Thaurangbabu Miyamna Akanba Mongda Yaningdaba Phongdoktuna Khongjang Sangsinkhrai Hiramasiga Mari Lenana ngasi Sangai Protection Forum Club Taret Amadi Maira Paibi Lupsing Sinduna Miyamgi Oiba Wakat Khongset Amasatuna Keibul Lamjao Dagi Heritage Park Hongkhiba Yaroi haina taksinki Khongjang aduna Keibul Lamjao Sagram dagi Keibul Singmai Manipuri Aroiba Saruk Phauba satuna Keibul dagi Cultural Heritage Site Pukhiba Yaroi Atopa Mafamda Heritage Park Saba Yaroi haiba kholau kyasu lauki Sangsin ki Khongjang adugi matangda Keibul Lamjao National Park ta sangai kanaba honariba apunba club taret ki wangangloi and Ranbirna phongdokibada ngasi fawbada Keibul gi miyamna sangai amadi malemda amata ngairba atawba National Park oiriba Keibul Lamjao National Park bu kanaba honabada awaba kaya mayokna duna lakli Keibul Lamjao da lengakna hana sakhanglaba mafamda Heritage Park sadana sangai kangani National Park kangani haibadi wahanthok leiroi Amaromda Sangai gi leifam Keibul Lamjao da Heritage Park saduna mafam asibu hena yokhana bahonabagi mahutta Keibul Lamjao dagi kilometer 3 rom lapna leiba mafamda mafam hongdoktuna Heritage Park sagana hariba thorang asi lenga ki karamba agenda no Sangai gi leifam Keibul Lamjao da Heritage Park sadana atopa mafamda sarga Sangai Festival pangthokpagi kari kana gadori haina hangki Rajniti gi oiba Heritage Park sabio haibinate asengba puariga sagonaba Park sabio haibani haina en Ranbirna makata ki Maramaduna Lengak amadi Mari Lenaba Authority na Miyamgi Kholau na thaiduna atopa mafamda Heritage Park asi hongnaba makhatana hona begeno loinana Miyamgi wakat taduna thasigi tang kunumdoi fawgi manungda Lengak ki maikaidagi positive oiba response piraktorabadi Keibul Lamjao National Park thonglonsinba National Park asida tourist sing sangba thingba yauna makhal makha kya gi hena kanba khongjang sing sangsingani haina en Ranbirna Lengak ta section wafam thamki ngasi miyam na hona bana idana hauraiba yaho asida sachari ba phongdok chari ba wafam sing asibu ba khoi lengang mapuna thoksabi duna akhoi tongan tongan ba staff sing thoksabi duna na thaire haraga Heritage Park asibo to pam da sakhina ba namna sagra pukhine na hodna ko targa di laiba chaliba tha sigi tangkulundoi phawgi manung da tangkulundoi dagi di akhoi Keibul Lamjao gi manung da leiriba government ga mari na office kya masu akhoi Keibul Lamjao gi praja singna sistoktion jeragani solon jeragani loina na Keibul Lamjao gi manung da labelak pa visitor kya masu Keibul Lamjao da sanghal laroi haba wale ba se ngasi gi miyam na hunaba naidana amatoni yanadana khoi lepsare haba ofam se ngasi satkiba miyamgi wakat khongset aduda pamdaba thogdoksing thoktanabagidama Keibul Lamjao Police Station gi OC L Kamsona lusingba police team nasu section na ngaksen ki Panbayai ngarang pangthokiba Imphal East District semkibagi lupa fudongbagi thoromda handak sahigi oina Sangai Festival pangthokpagi maruiba mafam oiriba Keibul Lamjao da Heritage Park saba hore park asida furupsingi masak takpa yumsing thamgar hena Chief Minister N Virena phongdokibani Loinana kumja lisingani kunda pangthokiba Statehood Day gi thoromda Chief Minister masamangna Keibul Lamjao da Heritage Park ama sanaba lupa crore 93 approve tawre haiki